All the choices you made, did you make them again? Airport ꯆꯠꯅꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯧꯔꯛꯑꯦ ꯑꯦꯌꯔꯄꯣꯔꯠꯇ ꯐꯥꯏꯅꯦꯜꯂꯤ ꯆꯠꯇꯣꯔꯦ ꯕꯣꯔꯗꯤꯡ ꯄꯥꯁ ꯂꯧꯕ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯍꯦꯟ ꯕꯦꯒꯦꯖ ꯍꯦꯟ ꯕꯦꯒꯀꯤ ꯀꯩꯅꯣ ꯇꯧꯔꯅꯤ ꯆꯦꯛ ꯇꯧꯔꯅꯤ ꯂꯣꯏꯕꯤꯈꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯏ ꯆꯠꯁꯤ ꯍꯥꯏꯅꯕꯗꯣ ꯐꯥꯏꯅꯦꯜꯂꯤ ꯆꯠꯂꯦ ꯆꯍꯤ 2 ꯃꯇꯨꯡꯗꯅꯦ ꯑꯗꯣ ꯑꯣꯏꯗꯤ ꯑꯣꯏꯔꯃꯤꯅ ꯌꯥꯔꯦ ꯀꯨꯏꯅ ꯆꯪꯉꯁꯨ ꯀꯔꯤ ꯐꯥꯎꯗꯦ ꯆꯠꯂꯝꯗꯥꯏꯁꯦ ꯌꯥꯝ ꯑꯦꯛꯁꯥꯏꯇꯦꯁꯟ ꯑꯣꯏꯌꯦ ꯑꯩ ꯏꯃꯥꯟꯅꯕꯤ ꯑꯃ ꯆꯠꯄꯗ ꯅꯠꯇꯅ ꯃꯌꯥꯝꯒꯁꯨ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯁꯤ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯐꯖꯕꯗꯣ ꯎꯠꯂꯛꯑꯒꯦ ꯃꯌꯥꯝꯁꯨ ꯍꯥꯏꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯍꯥꯎꯗꯣ ꯈꯔ ꯂꯧꯍꯧꯅꯕ ꯈꯟꯗꯅ ꯑꯩꯅ ꯅꯝꯒꯗꯣꯏꯅꯤ ꯚꯤꯗꯤꯑꯣꯁꯤ ꯉꯝꯕ ꯃꯈꯩꯗꯤ ꯐꯖꯅ ꯅꯝꯃꯛꯑꯒꯦ ꯈꯨꯠ ꯍꯥꯝꯕꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯈꯨꯠ ꯀꯩꯀꯥ ꯍꯥꯝꯗꯣꯛꯑꯝꯃꯅꯤꯕ ꯃꯤꯔꯔ ꯁꯦꯜꯐꯤꯁꯨ ꯈꯔ ꯇꯧꯊꯣꯛꯑꯦ ꯑꯗꯨꯗꯤ ꯆꯠꯂꯁꯤ ꯕꯣꯔꯗꯤꯡ ꯀꯩꯅꯣ ꯇꯧꯕ ꯍꯧꯔꯅꯤ ꯊꯣꯛꯑꯁꯤ ꯀꯌꯥ ꯇꯥꯔꯦ ꯈꯪꯕ꯭ꯔꯥ ꯄꯨꯡ 7 ꯍꯦꯜꯂꯦ ꯃꯝꯇ꯭ꯔꯤꯛ ꯃꯃꯤꯒ ꯍꯥꯏꯔ ꯑꯩꯈꯣꯏ ꯕꯁ ꯉꯥꯏꯅꯤ ꯕꯁ ꯇꯣꯡꯉꯒ ꯑꯃꯨꯛ ꯐ꯭ꯂꯥꯏꯠ ꯄꯥꯎ ꯆꯠꯂꯅꯤ ꯑꯁ ꯏꯪꯉꯦ ꯈꯔ ꯕꯥꯅꯤ ꯕꯤꯖꯤ ꯑꯣꯏꯔꯦ ꯕꯤꯖꯤ ꯑꯣꯏ ꯆꯠꯂꯁꯤ ꯌꯧꯔꯛꯑꯦ Let's go! Yego! ꯑꯩ ꯍꯧꯖꯤꯛ ꯆꯠꯅꯩ ꯑꯦꯌꯔꯄꯣꯔꯠꯇ ꯑꯃꯨꯛ ꯇꯥꯔꯦ ꯁꯤꯗꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯗꯣꯏꯅꯤ ꯄꯣꯔꯠ ꯕ꯭ꯂꯦꯌꯔꯒꯤ ꯐ꯭ꯂꯥꯏꯠ ꯑꯃꯨꯛ ꯇꯣꯡꯉꯅꯤ ꯑꯩ ꯏꯃꯥꯟꯅꯕꯤꯗꯣ ꯀꯩꯅꯣ ꯇꯧꯋꯦ ꯃꯥꯅ ꯃꯅꯤꯡꯂꯣꯝꯗꯩ ꯀꯨꯝꯊꯣꯛꯈ꯭ꯔꯕꯗꯣ ꯀꯩꯅꯣ ꯇꯧꯋꯦꯕ ꯑꯩꯅ ꯃꯃꯥꯡꯗꯩ ꯀꯨꯝꯃꯛꯑꯕ ꯑꯗꯨꯅ ꯊꯦꯡꯅꯔꯅꯤ ꯁꯤ ꯃꯈꯥꯗ ꯍꯧꯖꯤꯛ ꯀꯩꯅꯣꯝ ꯆꯥꯊꯣꯛꯑꯒꯦ ꯆꯥꯛ ꯂꯥꯝꯕꯗ ꯂꯣꯏ ꯀꯩꯀꯩ ꯆꯥꯁꯤꯒꯦ ꯈꯜꯂꯤꯅꯤ ꯑꯦꯌꯔꯄꯣꯔꯠꯅꯤꯅ ꯃꯃꯜ ꯌꯥꯝ ꯍꯣꯡꯕꯅꯤ ꯍꯧꯖꯤꯛ ꯕꯔꯒꯔ ꯑꯃꯃꯝ ꯆꯥꯔꯅꯤ ꯀꯣꯐꯤꯒ ꯁꯤ ꯆꯥꯊꯣꯛꯑꯒꯦ ꯁꯤ ꯐ꯭ꯔꯤꯗ ꯆꯥꯗꯧꯕ ꯈꯤꯇ ꯉꯥꯏꯔꯝꯃꯦ ꯃꯣꯏꯗꯣ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯕ ꯄꯩꯁꯥ ꯄꯤꯗꯦ ꯑꯩꯈꯣꯏꯅ ꯄꯨꯛ ꯐꯝꯍꯜꯂꯨꯗ ꯈꯥꯏꯕꯤꯔꯒ ꯄꯤꯔꯣꯏꯗ꯭ꯔꯥ ꯄꯨꯛ ꯐꯝꯍꯟꯕꯩꯅꯤ ꯅꯠꯇ꯭ꯔꯗꯤ ꯆꯥꯊꯣꯛꯑꯗꯝꯃꯦ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯉꯝꯗꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯣ ꯁꯦꯁ ꯊꯥꯒꯠꯂꯦ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯍꯧꯖꯤꯛ ꯐ꯭ꯂꯥꯏꯠ ꯇꯣꯡꯉꯅꯤ ꯄꯣꯔꯠ ꯕ꯭ꯂꯦꯌꯔꯗ ꯆꯠꯀꯗꯧꯕ ꯐ꯭ꯂꯥꯏꯠ ꯇꯣꯡꯒꯗꯧꯔꯦ ꯐꯥꯏꯅꯦꯜꯂꯤ ꯍꯜꯂꯣ ꯍꯧꯖꯤꯛ ꯏꯕꯥꯅꯤ ꯇꯣꯡꯒꯗꯧꯔꯦ ꯑꯗꯣ ꯇꯨꯝꯕ ꯌꯥꯗꯦ ꯍꯧꯖꯤꯛꯇꯤ ꯃꯤꯠꯁꯦ ꯂꯥꯎꯊꯣꯛꯑ ꯇꯣꯡꯗꯣꯏꯅꯤ ꯑꯗꯨ ꯐꯖ ꯐꯖꯕ ꯎꯠꯂꯛꯑꯒꯦ ꯃꯊꯪ ꯍꯥꯏ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯇꯣꯔꯦ ꯐ꯭ꯂꯥꯏꯠꯇ ꯇꯣꯡꯉꯦ ꯍꯧꯖꯤꯛꯇꯤ ꯊꯪꯅꯔꯦꯀꯣ ꯉꯁꯥꯏꯗꯤ ꯊꯪꯅꯗꯕ ꯋꯤꯟꯗꯣ ꯁꯤꯠꯇꯅꯤ ꯐꯝꯃꯤꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯗꯣꯏ ꯉꯥꯏꯔ ꯂꯩꯔꯕꯅꯤ ꯔꯦꯗꯤꯗꯅꯦ ꯍꯧꯖꯤꯛ ꯂꯩꯁꯤ ꯑꯗꯣ ꯎꯔꯦꯗꯅ ꯁꯤꯅ ꯁꯝꯁꯦ ꯇꯣꯔꯣ ꯑꯣꯜꯂꯛꯇꯅꯕ ꯃꯪꯕꯒꯤ ꯌꯥꯗ꯭ꯔꯤ ꯅꯣꯡꯁꯨ ꯈꯔ ꯇꯥꯏ ꯂꯦꯟꯗꯤꯡ ꯇꯧꯗꯣꯔꯦ ꯉꯁꯤꯗꯤ ꯌꯥꯝ ꯋꯥꯎꯔꯦ ꯌꯥꯗ꯭ꯔꯤ ꯀꯩꯝ ꯎꯗ꯭ꯔꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯎꯗ꯭ꯔꯤ ꯍꯧꯖꯤꯛ ꯇꯥꯗꯣꯏꯁꯤꯅ ꯄꯣꯔꯠ ꯕ꯭ꯂꯦꯌꯔꯗꯅꯤ ꯁꯤ ꯑꯩꯌꯣꯗꯤ ꯌꯥꯝ ꯁꯦꯡꯉꯦ ꯌꯦꯡꯉꯣ ꯉꯁꯥꯏꯗ ꯁꯨꯃꯥꯏꯅ ꯁꯦꯡꯉꯦ ꯀꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯔꯨꯝ ꯌꯧꯔꯦ ꯔꯨꯝꯁꯦ ꯑꯗꯨꯝ ꯁ꯭ꯇꯦꯟꯗꯔꯠ ꯑꯣꯏꯅ ꯂꯧꯔꯦ ꯗꯤꯂꯛꯁꯀ ꯂꯧꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯍꯜꯂꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯦꯂꯨꯂꯔ ꯖꯦꯜꯗ ꯆꯠꯂꯅꯤ ꯑꯗꯣ ꯁꯦꯂꯨꯂꯔ ꯖꯦꯜꯒꯤ ꯃꯇꯥꯡꯗꯁꯨ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯔꯛꯀꯦꯕ ꯑꯩꯈꯣꯏ ꯊꯥꯏꯅ ꯃꯅꯤꯄꯨꯔꯤ ꯐꯥꯔꯒ ꯊꯝꯈꯤꯕ ꯈꯣꯠꯈꯤꯕ ꯋꯥꯔꯤ ꯈꯔ ꯂꯩ ꯑꯗꯣ ꯈꯪꯕ ꯌꯥꯎꯔꯗꯤ ꯌꯥꯝ ꯈꯪꯕꯗꯤ ꯑꯣꯏꯗꯦ ꯑꯗꯣ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯆꯠꯇꯣꯏꯁꯤ
ꯑꯗꯣ ꯑꯩꯁꯦ ꯈꯪꯕ ꯌꯥꯎꯔꯗꯤ ꯈꯔ ꯍꯥꯏꯔꯛꯑꯒꯦ ꯃꯤꯗ ꯍꯪꯉꯒ ꯂꯩꯔꯤꯕ ꯍꯣꯇꯦꯜꯅ ꯁꯤꯗ JKM Grand Hotel ꯍꯥꯏꯌꯦ ꯑꯗꯣ ꯑꯗꯨꯝ ꯑꯣꯀꯦꯅꯤ ꯍꯥꯏꯇꯥꯔꯦ ꯇꯣ ꯃꯥꯏ ꯐ꯭ꯔꯦꯟ ꯍꯜꯂꯣ ꯍꯧꯖꯤꯛ ꯆꯠꯂꯁꯤꯀꯣ ꯀꯂꯔꯁꯤ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯋꯦ ꯑꯩꯗꯣ ꯍꯩꯅꯗꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯤ ꯑꯣꯟ ꯗ ꯋꯦꯅꯤ ꯂꯝꯕꯤꯁꯤꯁꯨ ꯈꯔ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯆꯤꯡꯒꯨꯝꯃꯥꯏ ꯂꯣꯏꯅ ꯇꯧꯋꯤꯀꯣ ꯂꯝꯕꯤꯁꯦ ꯇꯤꯀꯦꯠ ꯂꯧꯕꯝꯅ ꯁꯤꯗ ꯂꯩꯔꯦ ꯑꯁꯤꯗꯩ ꯇꯤꯀꯦꯠ ꯀꯥꯎꯟꯇꯔ ꯇꯤꯀꯦꯠ ꯂꯧꯔꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯆꯪꯐꯝ ꯂꯩꯔꯦ And timing for National Memorial Cellular Jail morning lunch break evening ꯂꯩꯔꯦ ꯃꯣꯏ ꯁꯣꯁꯤ ꯅꯥꯏꯠ ꯁꯣꯁꯤ everyday ꯂꯩꯇꯖꯥꯠꯂꯥ sida main gate lai Central Jail gi matang su khara khara dum chawra pai jar je khoi chang e sumaya lai khara di mamme nong mang ba do Swatantra Jyot mi am chille mi se group yam lae ba adu gen yeng ori sara pa mi se am chille ba document na video ga sina mo am ta khang punishment sumaina piba khotpa ma'am lai shina work set ni oil mill and this one is oil mill ni siso and then punishment or rest sina moy punishment pi bagi mong do ne kamay pi hi ga haiba do sa hai di hat ngai da ko execution ai si hat ri mamang da thambam ne ba si se na sida muk chang na de yeng wara si oh kizadro kiyan bado adudagi makhani sina changduni makhase रिहर्सल ಮಾಡ್ಬೋದಾ विजयने चांगो ओह पैगंबर के साथ इसी में करना था उसमें सूतना था इसी में खाना क्या मुझे केवल यही था दीवार बना हुआ मकक ले लाई चंग इधर देखो लाइट इसमें से खाना भेजता था उधर छेद 시다기 짜나봐 아이스라스 안 까봐야 거의 너무 많이 돼 리서치 ꯇꯧꯕ ꯂꯥꯛꯄ ꯃꯥꯟꯁꯤꯜꯂꯤ ꯏꯕꯥꯅꯤ ꯁꯨꯃꯥꯏꯅ ꯃꯊꯪ ꯃꯊꯪ ꯃꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯔꯨꯝꯗꯨꯒ ꯆꯞ ꯃꯥꯟꯅꯗꯣꯏꯅꯦ ꯑꯗꯨꯝ Jailda le mi habamda now to shida na chang insan bam ne aduga shina kai no ka la akhoi di kano guide laudre ba asi guide lawba makai gi group ta lai video copy ꯌꯥꯝ ꯐꯖꯅ ꯈꯪꯕꯕꯨꯗꯤ ꯑꯣꯏꯗ꯭ꯔꯤ ꯑꯗꯨ ꯊꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯒꯤꯁꯨ ꯃꯤ ꯀꯨꯜꯍꯨꯝꯗꯣꯏ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔꯗ ꯁꯤꯗ ꯄꯨꯔꯛꯑꯒ ꯑꯦꯛꯖꯥꯏꯜ ꯇꯧꯕꯤꯅ ꯍꯥꯏꯌꯦꯕ ꯕ꯭ꯔꯤꯇꯤꯁꯅ ꯊꯥꯏꯅ ꯁꯥꯔꯝꯕ ꯁꯦꯂꯨꯂꯔ ꯖꯦꯜꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯔꯤ ꯍꯣꯜ ꯕꯤꯜꯗꯤꯡꯗꯨꯃ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯔꯨꯝ ꯂꯣꯏꯅꯃꯛ ꯂꯩꯗꯣꯏꯅꯦ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ ꯊꯥꯏꯅ ꯕ꯭ꯔꯤꯇꯤꯁꯅ ꯁꯥꯔꯝꯃꯤꯁꯦ ꯌꯦꯡꯉꯨ Máy tàu gì gì mà nông xe làm phải cây phao kìa. Có hơi nông thế ta. Ôi, yam cây nó không được bơm phao vậy bảo, chỉ đi lấy bơm mà nông xe. Sang ngàn à, khang kỳ bơm mà kia nhất là số hay là đào bao gồm mà đi phao ra.
ꯃꯣꯏꯒꯤ ꯆꯥꯛ ꯆꯥꯕꯝꯒꯁꯤ ꯎꯔꯦꯗꯅ ꯍꯥꯏꯗꯤ ꯆꯥꯛ ꯀꯩꯅꯣ ꯇꯧꯕꯝꯒꯁꯤ ꯁꯨꯝ ꯍꯩꯅꯗꯕ ꯀꯤꯕ ꯑꯃ ꯌꯥꯎꯋꯦ ꯉꯁꯥꯏ ꯀꯩꯅꯣ ꯐꯥꯁꯤ ꯇꯧꯕ ꯉꯥꯡꯁꯨ ꯈꯪꯗꯦ ꯃꯈꯥꯗ ꯊꯥꯗꯕ ꯐꯥꯁꯤ ꯇꯧꯕ ꯂꯣꯏꯔꯒ ꯍꯣꯏ ꯑꯗꯣ ꯀꯦꯃꯦꯔꯥꯗ ꯑꯣꯏꯕꯩ ꯈꯔꯕꯨ ꯃꯊꯛꯁꯤꯅ ꯈꯔ ꯉꯥꯟꯒꯨꯝ ꯇꯧꯋꯦ ꯉꯁꯥꯏ ꯃꯈꯥꯒꯤ ꯃꯌꯥꯝ ꯊꯤꯅ ꯀꯤꯖꯩ ꯍꯩꯅꯗꯕ ꯑꯃ ꯁꯨꯝ ꯌꯥꯎꯋꯦ ꯌꯥꯝ ꯀꯤꯔꯨꯗ꯭ꯔꯒꯁꯨ ꯈꯪꯗꯦ ꯑꯗꯣ ꯅꯥꯏꯠ ꯁꯣ ꯌꯦꯡꯉꯛꯇꯣꯏꯅ ꯑꯁꯤꯗꯒꯤꯅꯦꯕ ꯍꯣꯔꯦꯟ ꯁꯤꯗ ꯂꯥꯏꯠ ꯂꯩꯔꯤꯁꯦ ꯂꯥꯏꯠ ꯂꯩꯔꯤꯁꯦ ꯅꯠꯇ꯭ꯔꯣ ꯁꯤꯗꯩ ꯇꯧꯔꯛꯇꯣꯏꯔꯥ ꯃꯥꯅꯦ ꯃꯥꯅꯦ ꯑꯗꯒꯤ ꯑꯩꯈꯣꯏ ꯌꯦꯡꯉꯛꯇꯣꯏꯅꯤ ꯑꯗꯣ ꯅꯨꯡꯗꯥꯡꯒꯤꯗꯣ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯑꯗꯨꯒ ꯌꯦꯡꯉꯁꯤ ꯆꯍꯤ 10 ꯃꯥꯁꯤ ꯂꯩꯔꯝꯃꯦꯁꯤ ꯁꯤ ꯀꯥ ꯆꯍꯤ 10 ꯁꯤ ꯀꯥꯗ ꯂꯩꯕ ꯒꯥꯏꯁꯦ ꯑꯁ ꯈꯜꯂꯣꯝꯗ ꯁꯤ ꯀꯥꯁꯤꯗ ꯆꯍꯤ 10 ꯂꯩꯒꯅꯤ ꯑꯗꯣ ꯁꯤ ꯉꯁꯥꯏ ꯑꯩꯅ ꯎꯠꯂꯝꯕꯗꯣ ꯃꯈꯥꯗ ꯐꯥꯁꯤ ꯇꯧꯕ ꯑꯃ ꯎꯠꯂꯝꯕꯗꯣ ꯑꯗꯣ ꯁꯤꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯑꯩꯅ ꯁꯣ ꯌꯦꯡꯉꯅꯤ ꯍꯥꯏꯕꯗꯣ ꯑꯁꯤ ꯂꯩꯔꯦ ꯁꯤꯗꯒꯤ ꯂꯣꯏꯅꯃꯛ ꯎꯔꯦ ꯌꯥꯝ ꯆꯥꯎꯋꯦ ꯃꯐꯝꯁꯦ ꯁꯤꯅ ꯐ꯭रीडम ꯐꯥꯏꯇꯔꯁ ꯃꯈꯩꯒꯤ ꯃꯤꯡ ꯃꯈꯩꯗꯣ ꯂꯣꯏꯅ ꯊꯥꯔꯒ ꯊꯝꯃꯦ ꯁꯨꯃꯥꯏꯅ ꯃꯐꯝꯁꯦ ꯌꯥꯝ ꯉꯝꯃꯦ ꯃꯣꯏ ꯃꯇꯥꯏ ꯆꯪꯁꯤꯟꯕ ꯃꯥꯜꯂꯦ ꯃꯣꯏ ꯑꯁꯤ ꯔꯣꯁ ꯑꯥꯏꯂꯦꯟ ꯁꯤ ꯎꯔꯤꯁꯦ ꯔꯣꯁ ꯑꯥꯏꯂꯦꯟ ꯌꯥꯝ ꯅꯛ ꯂꯩꯔꯝꯃꯦ ꯏꯅꯛ ꯅꯛꯑꯦ ꯑꯁꯤꯗꯤ ꯃꯤ ꯂꯩꯇꯦ ꯍꯥꯏꯒꯨꯝ ꯇꯧꯕꯅꯦ ꯔꯣꯁ ꯑꯥꯏꯂꯦꯟꯁꯦ ꯃꯤ ꯂꯩꯇꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯊꯛꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯩꯔꯝꯃꯦ ꯅꯨꯡꯁꯤꯠ ꯌꯥꯝ ꯁꯤꯠꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯦ ꯉꯁꯥꯏꯗꯤ ꯍꯨꯃꯥꯡꯗꯣ ꯌꯥꯝ ꯇꯥꯔꯨꯔꯕꯅꯦꯕ ꯁꯝꯒꯁꯦ ꯌꯥꯗꯕ ꯁꯣꯝꯗ ꯑꯃ ꯂꯩꯔꯦ ꯁꯣꯝꯗ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯂꯩꯔꯦ ꯒꯦꯂꯔꯤꯅꯤ ꯁꯤꯅ ভালো করে দাঁড়াও ওখানে গেলে হবে না ওখানে যাও ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯒꯤ ꯂꯥꯏꯠ ꯁꯣꯗꯣ ꯉꯥꯛꯇꯪ ꯋꯥꯠꯂꯤꯑꯅ ꯁꯨꯝ ꯊꯣꯔꯛꯏꯅꯦ ꯁꯣꯝꯗ ꯌꯦꯡꯉꯣꯅꯦ ꯅꯨꯡꯗꯥꯡꯗ ꯅꯝꯕꯗ ꯁꯦꯡꯗꯕꯤꯗꯣ ꯇꯧꯋꯦ ꯀꯣꯔꯕꯥꯏꯟ ꯁꯤ ꯕꯤꯆ ꯑꯩ ꯀ꯭ꯔꯣꯛꯁꯤꯗꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯌꯦꯡꯉꯣꯅꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯣꯀꯣꯅꯠ ꯋꯥꯇꯔ ꯊꯛꯎꯔꯒꯦ ꯄꯨꯡ ꯑꯃꯝꯈꯔꯦ ꯅꯨꯡꯗꯥꯡ ꯌꯧꯔꯛꯑꯦ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯜꯂꯕ ꯍꯥꯏꯗꯨꯅꯤ ꯀꯩꯅꯣ ꯇꯧꯋꯦ ꯃꯅꯨꯡꯗꯗꯤ ꯚꯤꯗꯤꯑꯣ ꯅꯝꯃꯟꯗꯦꯕꯀꯣ ꯅꯨꯡꯗꯥꯡꯗꯗꯤ ꯑꯗꯨꯒꯤꯅꯤ ꯉꯁꯤꯗꯤ ꯃꯇꯥꯡꯁꯦ ꯂꯣꯏꯁꯜꯂꯦ ꯋꯥꯁꯨ ꯋꯥꯔꯦ ꯂꯟꯁꯦ ꯗꯤꯅꯔ ꯆꯥꯊꯣꯛꯎꯔꯒ ꯇꯨꯝꯃꯨꯔꯗ